News PAODAM meeting tabiribsingbu ahanba maktada taramna okchebaga lonena nomaithem kunje soina khurumjari ngasigi maroiba pauda International Day of Person with Disability thoram pangthoknakre Loktak project sahi kunmanga amuk sangdokpada People Committee on Restoration of Loktak Likna yaba ngamloi hairi Amasung Madhya Pradesh, Rajasthan, Amasung Chhattisgarh da BJP na government semnabagi lambi yadkre. Mapungba pau bizari. United in action to rescue and achieve the SDG for with and by persons with disability haiba theme the International Day of Persons with Disability ki thoram ngasi Department of Social Welfare Government of Manipur sinduna Palace Compound leba Maharashtra Dakriti Auditorium da pangthokre thoram aduda Social Welfare Minister Haikham Dingo Handloom and Handicraft Government of Manipur ki chairman si oriba lamlai AC gi MLA Khongman Tabam Ibomcha Manipur Electronic Development Corporation Government of Manipur ki chairman si oriba Patsoi AC gi MLA Sapam Kunjakesor amadi Social Welfare Government of Manipur ki Commissioner Ningthauzam Geoffrida Mathangsina athoiba akhanaba mithunglen amadi tharamapu oina saruk yaki tharamaduga mai lenena Social Welfare Minister Haikham Dingo na hai ngasi ki numit asi malem sinba thuna International Day of Persons with Disabilities haina palan tawnari Manipur desu ngasi ki numit asi yamna maru oina lawbaga lonena disabilities singi oina tharamasi pangthokpani maru oina haujik lamda masida thokliba irang asi leirabasu tawdaba yadaba ithawni khana disabilities singbo pukning thawgatpa oina thoramasi pangthokpani lenga asinasu makhoigidamak yaifanaba thabak thoram kaya ama paikali tongan ba makhoigidamak leiriba scheme singi kudongchaba sing lawbiu fongdoki disabilities singna sanaba maihum morok haina thonba theater play asida Maharashtra Kulachandrana Kalapani da punchi pikamna kiba adugumba drama ama disability singna ulakpa asida yamna pukning nungsiningai oi lonena makhoigi talent sing asi thagatningai ni haiki disability singi oi mai masing tambagi adigi mama lady scheme sing central sponsored scheme mo kitari ba di state ibo mai mama khogi department ki commissioner director staff sing honor kanda ultimately ari atopa state sing ari india le level atopa state sing ga changna ma kanda khogi ba manipur state sing hena ifada ari thabak tawi haina Tharamandugi seruk ama oina disabled person singna maihum morokauba theater play amasu utki amadi tongan ba afam kaya dagi lakpa NGO sing social welfare ki director NGO Uttam staff sing amadi disability person singna seruk yaki International Day of Persons with Disabilities ki palan thoram Society for Disabled Persons Manipur SDPM Kumbina District Social Welfare Office Bisnupur District ka kushim naduna Unite in Action to Rescue and Achieve the SDGs for with and by person with disability haiva theme da kumbi lai achoba mantop tangasi pangthokre thoram aduda kumbi SC ki MLA Shanasam Premchandrana chief guest District Social Welfare Officer Bisnupur and Jyotisna thoram gi President WPO Ranjan Chairperson Kumbi Municipal Council Amadi M.N. Syam Kesol President Society for Disabled Persons Manipur na guest of honor oina saruk yaki Society for Disabled Persons Manipur ki Secretary and Ibotona nunggi eba oral period na hai mimana driver singso miyoibani makhoi bu hantana khanbiroidabani makhoi singda normal person singna amadi lengang na angamba mateng pangbi haiki chief guest oikiba MLA S Premchandra na haikibada thokliba kanglup ki irang asina mimana driver ichil inaw singdasu awaba mayok ni haiba lengak na khangi awaba marak asida ngasigi asigumlaba International Day of Persons with Disability ki thoram pangthokliba asi yamna nungai mimana draba singi pothapham oinaba sanglen ama soidana saragani haina thajaba piki mimana draba singna makal wakhal hanthaba tobiganu aikhoi miyoiba ngaktani chap mane mimana draba so malemda top topa hiram kayada achoba thodang lauramba miyoi kaya laidi lengak nasu angamba mateng pangna ba honnagani haiki Sumbernya lapor, orang masih di mana dia hari berikut, di mana dia sumber apa ayah suai dengan, ayah polisi ini masih di PCP karena kita hari itu, masih di Malaysia karena kita hari ini
hotna bakanba thauna le singine papa mama na singjao mai na da tum bayre le yosu masana hotna daba lan thundum man dhuna tani aduna hotna bakanba liyataba aduga miyam lemilai ko me akunba sidinaw season ni kana nushina le bilaba miyoi adun me education aduna sigin chema sigolo yesal person sigi lemila na kusina mama sa ki ba sahi singa pai chinaw ya ma ko ke ban sai ni no rest di mata muso so pandi ki ba so so shi na ane inak se la amdala ni pai bapam do saram do su bapam do lai di le do su su le do ni Pangthoknariba International Day of Persons with Disabilities Day 2023 ki palan thoram Thobal District tasu District Social Welfare Office Thobalna Regional Institute of Handicapped Persons RIHP Yaripok amasung District Disabilities Rehabilitation Center GDRC Thobal khusham naraga sinduna ngasi Yaripok Bamole kaida leiba RIPH ki auditorium da pangthokre United in Action to Rescue and Achieve the SDGs for with and by persons with disabilities haiba pandam da pangthokba palan thoram aduda MPCC ki president si oriba Wangkem Assembly Constitution ki MLA Kaisam Megachandra na athoiba mithong RIHP ki president retired joint director veterinary Dr. Maibam Rajendra na thoramapu aduga district social welfare officer Thobal and Ningpok nganba Salaicha Wangkem Jilla Parishad ki nominee member KH Soba amasung Lairong Thel Ningel Gram Panchayat ki nominee Pradhan S Kumarna akhanaba mithunglen sing oina saruk yaki Tharonggi athoiba mithungi warolda MPCC ki president Kaisham Megachandra na phongdokhibada differently able sing asi laibak asigi lamdam asigi jati ni makhoibu matam leiba khibikta luna jana tobigadabani makhoina wakhal nungairoidaba tawroidabani makhoigi yaifanabagi damak lengak na piriba scheme sing asi soidana yohanba haibasi lengaki thaudang oirabasu aikhoi khudingmak kisu Thaudang ni khana hotna minaduna makhoibu matam chupada nungai yaifana thaminasi hainasu miyamda appeal tawki Yarangni mari na boksatna akoi delivery service masi pangkok bahayus angai dole magi gajan sina ari ung sina musi jana bi amali human being amali adu jimi sido mari ko dangai dole kunli ulsuli adu baru sisan sukawini aduna ko he dia romi kan waktu mengajar kau yang melakwa ada ini amalui Malam Sinthungna pangthoknariba International Day of Persons with Disabilities 2023 ki saruk ama oina Jiribam District ki oina su United in Action to Rescue and Achieve the SDGs for with and by person with disabilities haiba thimda Jiribam gi Lakhipur da leiba Institute for Children with Disabilities ICD da Achievement of Rising Maiden Journal Education Officer Jiribam Amadi District Social Welfare Officer Jiribam na senduna mapungphana pangthokre ngasi thoramaduda Jiribam Constitution ki MLA MD Asabuddin Jiribam District ki Deputy Commissioner Krishna Kumar IAS District Hospital ki Medical Superintendent Dr. Elangbam Okendro Singh na mathangsina Chief Guest President Amadi Guest of Honor oina saruk yaki Tharonggi manung chana disabled oiraba singna masa masagi haijaba jago isaina chingba sing utuna miyamda kudol tamki achievement of rising maidan na sinba annual sports meet ki prize so yenthoki amadi achievement of rising maidan gi maikidagi angang sing adubu ikai khumnaba amadi pukning thogatpa oina kudol pot kya su piki Tharonggi saruk ama oina Chief Electoral Officer Manipurgi miyeng makhada District Election Officer Jiribam na SBEEP campaign pangthoki amadi election ga mari leinaba quiz ama pangthoktuna pricing yenthoki ngasi thorom asiga mari leinana Jiribam District ki Deputy Commissioner Krishna Kumar IS na phongdokhibada Ngasigi thoramasida perform tawkiba mahiroi khudingmak tasengna thagali makhoina utkiba performance aduna tai makhoida awatpa amata leiti haina hanadi disabled person haina rambado haujiti mi amana tawba ngamba adugumna tawba
ngambana differently person haina kaunari haina fongdoki makhatana haikibada mipum khudima right chap mane fundamental right ke article 21 da right to life asida loina mipum khudima ki right yawi haina fongdoki Tharonggi chief guest oikiba MLA MD Asakudin haikibada ngasi Jiribam district asida leiriba disabled person singbu afaba lambi amada amadi chakhotna ba hotnariba ICD bo ngamkhai letena thakachari amadi miyamna su support tawkani khanje haiki makhata na haikibada disabled khuding makna normal mi amadagi tadna loina tawba ngami maram aduna mipung khuding makna disabled person singi tathi tawna tawbi ganu haini su fongdokki Mantipuki post office ta post assistant oibi ti kimneilam jau kobi amana yamlaba senpham seng mafam khangkhalamdre hairi Manipur lengakna anti corruption cell lingduna lenga kiloisang singda chenja thumja thingnaba akanba mi engchang lingai serakta post office ta account hangliba mi singi account da cell changhandana naronda haina thoki bagi thodo ama ngasi miya mamangda nauna maikhum hangdorakli account holder singi PAODAM gi matung ina Imphal East ki Mantipuki da leriba post office chenja thumja gi mohum Sare account da sel sangriba karigino hangluba matamda hanagi postal assistant na tawbani makhoi di khangdi haina makut thangatuna amadi mai leiraga chenari hairi Mantipuki da leba post office da Sukanya Smridhi Yojana fixed deposit MIS amadi saving account hangliba mi singi deposit tawba Senpa masa ki account da amata changhalamdre haina account holder singna wakalakli hiramasi gi matangda ngarang Mantipuki da leba post office mamangda paumisinga unaba amada SSA gi account holder ama oiriba luwang sangbamdagi mangsata bam joibi na hai thodo asigi matangda sub post master dagi pirakpa record ki matung ina SSA scheme gi account kunmari saving account gi taramari MIS ki ama amasung fixed deposit ki ani yauna punna customer nifuma togi apun balupa lak Nifunipan lising nifuma panchatok taramapan gi senpham account da changhalamdre haiba khangbangamle masina loibusunate khangdaba customer kaya amasu leiramkigani mahakna makha taraduna yamlaba senpham asi postal assistant oibi ti kimneilam jaunda pisinkiba ngaktani customer singda sel thamjinbagi receipt ayambana lei passbook tasu stamp seal namduna entry su sumna dumak tawraki adum oinamak hairiba senpham sing asi account da changhalamdabani hairiba thawong asi fixed deposit tawriba customer singchu sab mane account da sale changdabagi thawong asi kumja lising ani kungi मेझा दगी हरकले हाइनसु नुंगाइतबा फोंदोकी हिरमसी gi matangda haukiba jun gi tang 18 da Directorate of Postal Service Manipur Division da wakat khiba leire haiduna customer singna thamkiba wakat adu kadai fawa thabakta onthok haibagi chap chaba pakhum phangduna leiri customer singna matam mangna hangba chatlurabusu lakanu thabak sufam khangde progress latri haina official singna nanthok tuna chenaba hotna duna leire masida yamna maru oiba daita lofam thokliba Mantipuki post office ki SPM Daimei Apokin su khangde head post office ta hanglusu haiduna masa chenadana ba hotnari haina yaningda basu fongdoki lonina customer singi account da sales changhandriba asigi matangda mai leinaba singna puksel sengna thabak paikhat piu amadi customer singi mangliba yamlaba senpham sing asi atuba matamda interest kalonina fangan biu haina so makok thongba singi pukning singsilakli pau yifam aduda tongan ba mafam singdagi Mantipuki post office ta Sukanya account MIS fixed deposit amadi saving account hangliba mioi singsu saruk yaki tamamu kai thoga head post office ta muksatpa head post office na su akoi lakpagi amsu harau bidaba kedoi lai no na amsu saibiba sumba mayam sida akoi jingse awaba ma oi leiba hai tare oi sina kai no moi haire isina post office ki jing garang na handa khangba su yauri ba sina loiba su natri ba kaino singse huji khangdaba mayam leire akoi na men noina tawjabadi khangdaba mayam se khangna bagi damak ta ne moina so somda haire kan noi ke se matat sumla ko ni na koi su subham khangde he hairak pa somdai ju dai adu yedi noina si ama thokpiraga Mantipuki post office fazana inquiry tawbiro noina haptokpiro haibasu moina su yadaba dai ne ba koina phamjari je aseng bagi di ko
Loktak kadnaba semkiba Loktak Development Authority na Loktak ki matangda kari thabak paikhatlambagi amadi Forest Wildlife Wing na Kaibulamjau National Park ta leiriba sangai gi maramda kari thabak thoram tawrami haina People's Committee on Restoration of Loktak and its Associated Wetlands Manipur PCRLAWM gi convener Soibam Tombana fongdokre ngasi Manipur Press Club ta pangthokiba pawgi mifam amada mahakna hai kumja 1963 da sagat pa hokiba Loktak project na masigi akobeda leiriba lawmi singna lawu singu tauba amadi pata kumduna nga farga hingjaramba myuising khamthingna awabata nadana Manipur gi semilonda akaiba kaya piribani kumja 1994 da commission tawduna National Hydropower Corporation Limited na Loktak amadi masiga sago nariba wetlands singi akoibada leiriba mioiba amadi thawai panba singda awaba kaya pidna lakliba cherak asida mapunchi loiraba project asi na hongna na chahi kunmanga amuk sangdokani hariba wafamasi People Committee on Restoration of Loktak Lake and its Associated Wetland na yabangam loinena mapunchi loiraba Loktak Hydro Project hingkatna bagi mayokta amadi Loktak pat kannabagi damak miyamgi oiba khannainabagi mifam ama lakliba December 10 da Ithaiwa Popida leiba public ground da pangthoklagani khanna ninabagi thormasida Manipur gi miyamna lawrakpa warepna makha na extension tawgani haiba project asigi mayokta makhal makha kaya gi khongjang changchinaba honagani fongdoki Hariba achigumlaba December ki tang 10 da pangthokaduriba public convention asida Manipur da leiriba miyoi khudimangna saru jabiduna achigumlaba khanari mateng pangwi amasung achigumlaba amata akoi miyam da awaba khamthingna piriba asigumlaba National Hydropower Corporation Limited ase decommission tawnanaba khongjang asida saruk yabiyu haiduna committee gi maikaidagi amukasu appeal tokjari All Manipur United Clubs Organization amukona paringnai na chatharakliba Way Forward campaign ngasi nongmaijing numiki nungthil pung 2:30 taba matamda Imphal West District United Club Organization Awikogi Unit oina leiriba Singjamai Tulilong United Club Organization SLUCO gi area da leiriba Hauribi apunba loop amasung Hauribi apunba mayapaibi loop na senduna Hauribi Melekai Community Hall da pangthokre ngasigi tharomasida SH Ruhi Kumar convener Hauribi apunba loop N Shyama acting convener Hauribi apunba mayapaibi K Momochak president SLU CEO na President Member oina saruk yaki Maru iba wangang lo oina T Gandhi Vice President amuko Laisam Krishna Chandra Secretary Publicity amuko K Santos Secretary Organization amuko Hizam Roshan President Manipuri Student Federation MSF na saruk yaki Hizam Roshan President MSF na fongdoki bada hauzik oiriba inramda Manipur gi fibam asi mapung fana hanagi punsi marel aduda ingna chikna lehenba tangai fade kanglo forup sing khaibung lehenliba lengak longi system asi review tawduna semdok laba matam adu khaktada oithokani maram aduna lengak lon asi kamdauna karamba mongda semdok labadi oithokpa yabagi haiba aduda ekhoi punamaki miyeng changpham toi fongdoki Manipur ki border fencing khaba matamda Information Center for Hill Areas Manipur ijamna thingkiba leite ningthina survey tawraba matung chapchaba mafam fencing khanaba taksin khibani haina ichamgi hanagi president Nongthombam Rajendra na haikre ngasi Manipur Press Club ta pangthokiba pawi mifam amada mahakna hai hauzik Manipur da oiriba phiba masida political game sanaba matamda icham puthorpa haibasi tasingna laibak thibani ngarang Manipur Pradesh Congress Committee na sinduna pangthokiba pawi mifam amada Myanmar border fencing khaba lepkiba asi ichamna thingbadagi lepkibani haina phungdokiba asima yumfam yaudaba miyamda lana sandoknaba hotnabani haukiba chahi 2013 da Myanmar border fencing taukiba fencing adu Manipuri ngamkhaida ka hena changchinduna fencing torakpadagi lamdam adongi khunja singna ichamda pau piraki Loinena ichamgi masama oiriba Committee on Protection Border Area of Manipur na mafam aduda chatuna yengsiluba matamda
kilometer amaronggi mayada Manipur romda changchinduna fencing kharamba thengnaki masidagi committee asina matam adugi chief minister da fencing khariba mafamsing yingthina survey tawraba matong fencing khabiyu haina taksinkhibani border fencing khaba matamda ichamna thingkiba leite asengba achumba line da khanaba haikibani masida political advantage lawnaba hotna biganu haina Rajendrona fongdoki pawi famaduda saru yakiba committee on protection border area of Manipur gi hanagi convener Borjendro Ngombana hai khariba border fencing natraga security fencing ado Manipur gi yengduna ningthina survey tawraba matungda fencing tawgadabani haiduna khongjang phawba ichamna changchinki masida ichambulan uhannaba mawongda aranba wafam kaya fongdorokpa haibasi tasingna laibak thibani matam adugi fencing gi oiba phibam ado matam adugi chief secretary nasu laktuna yingsinba laikhrabani matam aduda ichamna takshinkiba wafamsing thabakta onthokpa ngamdana fencing adu haujisu adumak makha chatari fongdoki ngasi Jiribam district ki Gular Tholda leiba excise station da Jiribam police personnel sing excise office ki staff amadi kada Jiribam gi thomi singal na lupa lakh amaga lising yangkai manga chatret marifutai rongi Indian made foreign liquor IMFL manghankre excise office Jiribam gi officer in charge RK Rakesh na paumi sing da haikibada Manipur government ki excise department ki commissioner ki ayaba ama lauraga ngasi market price ta lupa lakh amaga lising yangkai manga chatret marifu taret rongi Indian made foreign liquor IMFL mangan kibani manghan gani haina fongdoki yu manghan kiba aduda excise Jiribam ki staff sing ji police ki ASI Suraj Singh amadi kadagi president Yumnam Sumati Meira Paibi Singh amadi police personnel sing su saruk yaki North AOC bus parking Imphal da leiba Dr. Helena Eye Care Center na sponsor tawraga Social Development Club Leima Pokpam Bazar na sinduna nomagi oiba free eye camp ama Russell Ground manakta leiba community hall da ngasi pangthokre eye camp aduda eye specialist yaungna Dr. Ahum optometrist paramedical staff singna saruk yaduna myoi chahum henbada lemna laying kalunina mathau taba hidak langtak amadi anok sing lemna piki Dr. Helena Eye Care Center ki chairman kam managing director Dr. N Helena na fongdukhibada ngasi lemna laying ba amadi hidak langtak lemna pibada natuna makhata na ngaudong leire khanglaba anaba singsu Dr. Helena Eye Care Center na sathok chachin tawnaba gari leifum safam piduna lemna operation tawgani masi government ki amadi kanagumba amagi mating lobanadi masi thokliba irang asida miyamgi tamak aikhogi ngamjaba thodang tawbani haiki Haibatare sisu everything akoi site tagi fooding and lodging ani maksisu akoina free of cost ta mayam gi damakta matiang pangjabani akoi gi angamba site tagi lakminana ba haibatare attendance da konana lakpa ngamdaba patient sing sigisu akoina kudong chaba koi gi site tagi staff extra makoi bu care tawna bagi damakta gi kudong chaba su akoi gi site tagi adum pijai Salai Kanbalup SKL gi chairman Salai Cha Kokngam LS Akoijam Jugindro na laikidabada ngasi nongpok ningtho apan thoibi Ultra Sanglen Thobal gi thomi singna Thobal nongpok chingda leiriba ibudau ibendo gi khubamda minute ani tumina leptuna awa fongdokre Lai Committee ki Cultural Organizing Secretary L Ratan na fongdorakpada laikidraba Salai Cha Kokngam na malemda leiriba Salai Cha singbu punchin binaba hotna biramba amadi Salai Cha singidamak khanbiramba kayabu ikai kumnaduna ngasi awawa fongdokpa mifam asi pangthokpani ojagi thawaina laimlenda ingna chikna nungai fana leiba oilasanu haina fongdoraki Jennings Hospital ki additional medical superintendent oriba Professor Nandaibam Kamesor da sisu Bise Sagna Ceremony Award Purvanchal Pirakre Award adu Agartala Hapanya da leiba Agartala International Fairground da pangthokpa Kumapan Suba East Zone Pedicon and Kumapan Suba Tri Pedicon gi thorom da Tripura gi Chief Minister Manik Shahana khosinakibani Panbaya badi sisu Bise Sagna Ceremony Award Purvanchal gi award piduna ikai kumnaba utkraba Professor Nandaibam Kamesor Ajit Jennings ki additional medical superintendent oibagi mathakta Pediatrics ki head amadi Pediatric Center of Excellence Jennings ki program director su oiribani
Nehru Memorial Club top awang lekai na konba mafamsingda ngasi club asigi thomi amadi lekai gi miyoi singna saruk yaduna amot akai sengkre mafam chan na hundokliba potlam sing hapnaba dustbin sing kinkre social service ki thorom asiga mai lenena club asigi president ayekpam kumar na hai mafam kayada amot akai pesin bana thokhan bayaba anaba makal sing adu dagi ngau thuknaba amadi india lengak na changshiliba swachh bharat mission asida sawatpa oina lamtu sit sengbagi thorom asi pangthokpani ngasi dagi numit nini humni mamang dagi club asina konba mafam singda dustbin stand kinba amadi lamtu sengbagi thabak chathadna lakpani ngasi asina dustbin sing hapsin bani ngasi hapliba dustbin sing asida amot akai hapagi mahutta atopa jagada amot akai hundoklom labadi miyoi sing aduga wai chanaduna wakal taminagani fine lobagi wafamdi leiroi ngasi gi club asina paikhatliba thabak asibu mai paknaba hotnabada mateng panglakpa singbu club asigi maikaidagi thagatpa phongdoki May ahumdagi Manipurda haurakiba maitai amadi kuki gilanda kuki singna mayum makai mai thaduna akai atoi thohon khibadagi lanjinna kaksing chumnangi indoor hall da community for peace and social harmony head office kaksing na hangliba relief camp ta leriba angang singna mahitambada scholarship na chingba lakna bagidama bank account hangba darkar oibasigi yenglaga final payment bank na angang sing asigi bank account hangbagi thongang lobaga loinena account hangbi batan natana ATM card chingsu yenthokre ngasi fino payment bank ki yengkhom sonia na achauba thaudang loduna bank account hanglaba mahairoi 15 da ATM card chingsu yenthoki hari Mi ahumdagi more amasung serudagi lanjilaktuna wangjing kotompopi sport complex manungda hangliba relief camp da changjafam loduna leiriba more amadi serogi inmechungda ngasi moyangthem oken sing ex minister herok ac amadi imung manunggi miyoi singna charlin ama pijakhibaga loinena ahal oirebi singda ningtham thagi firol mateng pangkre charlin amadi firol mateng pangbirakpada yenrem pi nu leima amadi thangjam ibungo sing vice president mitei council more na inme singi mahut sinduna moyangthem oken sing ex minister hairok ac amadi kendra imung manungbo thagatpa phongdorakli Moirang College Students Union senduna College Students Mentoring Initiative COSMI gi makhada Moirang College Theatre Circle na ahanba oina puthokpa ningol macha leiningai haiba maitai amadi Muslim community animal amatani haiba uliba drama ama Moirang gi INE Memorial Hall da ngasi utkre thormaduda thanga SC MLA Tongbam Robindro na chief guest Moirang SC MLA Thongam Santi na president Loitongbam Brajamohan Singh Theatre and Cultural Activist Amadi Dr. Rahijudin Sheikh Principal Moirang College na Guest of Honor oina saruk yaki MLA Robindro na haikibada aikoi punang nungsi janana leiminaba mathautai kalak ni hobat leibadagi furuk ki irang asi thokpani furuk punthra manga na pullaga Manipur semani furuk ani ahum yaudabada Manipur kauba yaroi manamatna aikoi punna nungsi janana himinasi haiki MLA Santina hai ningol macha leiringai haiba drama asi yamna art chenba drama amani aikoi masel isagi ithau khanglaga chatlabakanda chawkhatpa khunai ama oigadawribani drama asina maitai pangal amatani haiba ulli drama asi education gi chapter amani lan di loikhiroi lan tawri haiduna tumina laithokpa yade angang sing laik tamhandaba yade development su leptana changsin minasi isona chanbi badagi santi kharadi hanjilakle santi hanjinnaba mayam punna hotna minasi aikoi Manipur machet tana thugainaba hotnariba kuki narco terrorist singna Manipur thugaiba oitokte aikoi masel hunnabagi mahutta amata oina punsinsi drama asina maitai Muslim community da achauba inot ama piraktuna community animak hena nungsinaba oresanu haiki Chatliba chahi asigi Megi tarik ahumdagi haukiba thaudo asina maram oiraga mafam kayada iri Sasing lanjilaktuna leiribani masigi marak asida kaksingda lanjilaktuna relief camp ta leiriba inmate singbu kharada oiresu kanaba fangnaba haiduna ngasi kaksing foksu pata leiba
N Bandana IS na sinduna marup mapangsingna pirekpa chana thaknaba potlamsing yenthokre masigi oina Kakching manungda leiriba relief camp tarukta potlamsing asi yenthoki masigi matangda N Bandana na hai mi gitang ahumda thokiba thaudo asina maram oiraga leba asida awaba pibada natana miyoi kayasu lanjilaktuna chaba thakpa ningtamba fangdana wana lenba kayasu yauri hanadagi khangnarakpa marup mapang Singna pau tabadagi amadi haijarubadagi potlam kaya maru oina tungi yumbir oiriba angang singi jaba thakpa watanaba potlam kaya thabirakna mateng panglakli potlam sing asibu miyamda ngasi yenthokjabani makhoina mateng pangbirakliba asibu aikhoina thagatpam thoi aikhoida natana mi kaya amasu amaga mateng pangladuna lakli pumnamak sing asi aikhoina thagatpam thoi hainasu mahangna fongdoki Jadi manusia nuwaizagani Main tawag atopa singnasu tawbirapa matamda tawbima khangba amadi moina tawliba singsigi koina gratitude se pokpase koina thagatpa wahai singse koigi media gi thungda tawbiu ako ai khatana tana atopa mioi mayam tawbiramgani adu relief camp ta leiba mioi sinasu awara passingse akoigi district administration to na haibiu aduga moina ngamdragasu atopa society leiba organization amadi NGO sinasu pangnana ba best level akoi mayam changaga khona minasi wai krese hajani thank you Masigi tharo masigi matangda Kakching Peace Committee ki Vice Chairman Yengkhom Nilachandrana N Bandana amadi mateng pangbirakliba mahaki marup mapangsingbu thagatpa phongdorakli amadi haujiki Manipur gi situation asibu athuba matamda fagatuna relief camp ta leiriba inmatesing asibu masa gi mayumda thuna ingna chikna leiba ngamba oirasan hainasu ishorgi mafamda thongni jaki Handa pangthokiba state kharagi assembly sing Mikhal gi board masing ngasi thikibada BJP na state ahumda government semlagani haibagi lambi chawna yadkre Congress na state amada government semlabayai board masing thikibagi numidang wairam pung 5:95 tarakpada fangkiba report ta Chani Kuntra leiba Madhya Pradesh da BJP na sit 135 da mangjil thari sit 138 leiba Rajasthan da sit 115 amadi sit 40 leiba Chhattisgarh da sit 53 tasu BJP na mangjil thari aduga Telangana dana Congress na atai party singdagi mangjil thari voters vote Janta Janardan haina kawaduna Prime Minister Narendra Modi na ikai khomna ulakli Chhattisgarh, Madhya Pradesh amasung Rajasthan gi miyamna good governance amasung development gi politics ta thajaba thamduna bot PBB gi damak mahana thagatpa phongdolaki Telangana dasu lisinganita nipangi Mikhalda BJP na fangkiba settagi handakna hagalakli Madhya Pradesh ta Prime Minister Modi na rally 35 amasung road show amada saruk yaki Rajasthan dasu rally 35 amadi road show anida saruk yaki Telangana da rally 9 da amasung Chhattisgarh dana rally 3 da PM Modi saruk yakibani Union Home Minister Amit Shah amasung BJP President JP Nadda su state singda angthokpa rally kayada saruk yaki Aroibada maroiba pau amuk hana International Day of Persons with Disability ki thorong pangthoknakre Loktak project sahi kunmanga amuk sangdokpada People's Committee on Restoration of Loktak lekna yaba ngamloi hairi amasung Madhya Pradesh Rajasthan amasung Chhattisgarh da BJP na government semnabagi lambi yadkre ngasigidi image PAODAM pijaba matang asida losinjare miteng tabiri basingbu amukana kurumjari